ngasi thokiba tongan tongan ba thawdo wa thok amasum phongkhiba se phongsingdigi maru oibe I pausing khonga saraga Manipur top channel gi mekedigi mayam na thamjagi anbada lebak sigu oiba ngasi gi COVID-19 update hana mayam na thamjagi ngasi apun boina leba asida miyoi lising kun ga taruka samapan ga humfu go mari nauna COVID-19 na positive oiba thengna rakre hari aduga hairiba pungkham asimakta da haibadi haukiba pung kun ga mari asida miyoi sahunga marfu go humdoina nauna COVID-19 na positive oiba miyoi leikhidre hainisu ngasi COVID-19 updates na report tawri aduga apun boina haujuk lebak si goiriba COVID-19 gi phiba masina apun boina haujuk phawbra COVID-19 na positive oikraba miyoi masing si crore ahunga lakh kunthraga mangaga lising kunthraga mathoiga samriga maudraga nipani haujuk nahanduna leiriba apun be active case masingna lakh ahunga lising amaga samapanga marfuga mapani aduga haujuk apun boina COVID-19 gi naba pharaktuna recover tawkraba miyoi masingna crore ahunga lakh kunga taretka lising marfuga humdoiga satretka nifuga mathoini hainase report tawri aduga haujuk phawbada apun bo oina leba asida COVID-19 positive oina leikidraba miyoi masingna lakh mariga lising nifuga mangaga satretka humfuga nipani haina pali aduga ngasi goiba apun bo COVID-19 gi naba phakiba recover tokiba miyoi masing si lising kunthraga mariga chamaga humfuga tere ni haibadi COVID-19 positive oibagi masing dagidi COVID-19 gi naba pharaktuna recover tokiba masing ni heli amasum yamna thajaningai oiba maphamdagi phangba to papaw ma hairagadi mayamsu thidok hindona khangnaraba TS Brinda additional SP Brinda 2022 gi general election da contest toba natragana tawdaba haibadu miyam khangna October da laktholagani haina thajaba yaba maphamdagi phangba paw man phungdorokli amaramda panba yabadi police officer asi lakliba general election da ye school kendra da election थेंगनरगनी हाइना सोशल मीडिया अमदे प्रिंट मीडिया कयादा फोंदोखिबा लेख्रबनि हाइदि लाक्लिबा अक्टोबर थासिदा माकी डिसीजन लाथुलगनी हाइनसु फोंदोरखि हाइनसु पाली मखासे थरकपोइना तोप पाव अमना बाराक थोंग साबगी थबक चादा मौद्रा लोरे अक्टोबर थादरी संगाब याबगी फिबमदा लेरे मणिपुर गी अनिसुबा लाइफलाइन ओरिबा नेशनल हाईवे नंबर 37 इम्फाल जिरी लंबी की बाराक तुरेल मथक्ता साबा अनौबा RCC थोंग सेम साबगी थबक मौद्रा लुसिलकले अक्टोबर था मनुंगददी संगादुना मियामदा सिन्नबा याबगी फिबमदा लेरे अमसुम थोंग असिबु साबगी थबक तौरिबा भारतीय इंफ्रा प्रोजेक्ट लिमिटेड की डिप्यूटी प्रोजेक्ट मैनेजर केसी दास न पॉमिसिंग फोंदोखिबदा यूनियन ट्रांसपोर्ट मिनिस्टर की मियंग मखादा थोंग असि अथुबा मतमदा लुसिनना होनरी सेम साबगी थबक चादा मौद्रा लोरे थोंग अदुगी नकल हाइबदी बाराका समनगदब सरुकसिंग अदुसु सेम साबगी थबक सथरी अयाम सरुकते लुसिलकले लैबाक थोनबगी थबकसिंगसु हप्ता अमगी मनुंगदा लोइरगने हारि थोंग असि कुमसिंग इंग्लिसिंग निगा तरागा तरेतेगी भारतीय इंफ्रा प्रोजेक्ट लिमिटेड ना वर्क एजेंसी NHIDCL दा सिन्नदुना साबा होरखिबने मक्रो अमसुम बाराक थोंग सानबगीदमक मरी लेनब मिनिस्ट्रीना लुपा करोड़ चामगा मपन काइथोखिबने थोंग असिगी मयाइदा पिलर लैरोय लोइनाना कुमसिंग इंग्लिसिंग निगा तरागा मपन लोइसिननबा पन्नम थमखिबने अदुमेनमक बन ब्रोकेट अमदी मणिपुरगी ललहौबसिंग हाइब ललहौबनी हाइबसिंगना सेम साबगी थबक तौरिबा मियोइसिंग फाबा अमदी अयेट अपन क्या पिरकपना मरम ओइरगा लोइसिननबा पन्नम थमखिबा मतमदगी सही अनिरोम थिनथरखि अदोमेनमा थोंगसिगी फिबम हौजिकति लुसिनबा याबगी थाकता लाक्ले अमसुम मपुंग फाना लुसिलबा मतुंग मियामगिदमक लैंगाकता सिन्नरगनि हाइदि हेनसु पावसिनसु फुंदोरक्ली अतोपा पावमना जिरगा मिफामदा उंखतनरकपदगी पाकिस्तान मियोय मपन सिरे तरुक सोकले अवांग नोंपोक थांगवा पाकिस्तान गी खैबर पखुनख्वा प्रोविंस दा विलेज काउंसिल गी ट्रेडिशनल ओइबा मिफाम जिरगा पांथोखिबदा उंखतनरकपदगी यामद्रबदा मियोय मपन सिख्रे अतोप तरुकना असो अपन मायोनखरे मिफम अदुदा कंगलुप अनि थोकना तोखाय तोखाय तानरकपदगी फुना सैनबमदी नोय कापनरखिबा थौदोक्ता लोकल काउंसिल मेंबर अनि यावना मियोय मपन लेखिदबनी हाइना पाखातुनख्वा प्रोविंस की ऑफिशियल सिंगनसु फोंदोखरे खुंगंगी अहल ओइरबा लीडर सिंगी ओइबा मिफम अदु ngarang numitang oiram अपर दिर डिस्ट्रिक्ट की मनुंग सना लेबा बेराबन बंदगाई खुंगंग पांथोखिबनी मिया मरक्ता नापाक तानादुना उंखनरखिबदु
feeder road semnaba amadi mafam adugi lam khopsananaba honarakpagi matangda thokibani hainasu pausina phongdorakli Metric Parikha Yamna Sauna Mai Partner Bikidamak Vector Tutorials Impalna published over Vectors A series for class 10 BOSEM ISSLC examination paper fully solved 10 years over science, social science and maths lobby how Matam Amagi position holders in the instruction to examiners ki basis to compile toba lyrics singni Housing Impal Manung the free home delivery gi offer tawzari ba lyrics sing asi September kuntra English sing ani ka kunga matu faw gi manungda order to we do offer asigi khudong sawa labi ho amasum lyrics sing asi thawbal kaksing ningta khong nambol na singba mafam singi book store sing su phangwi gane duga bizari ba contact number natragana video sigi description da yengbirakanda athuba matam da order to biu atopa pawamana lamgi wathokte imung amagi miyoi mari seasonaba honabadagi police na hospital pukhatkre matam sangna yenaduna lakhiba lamgi wathoka mari lainana miyoi mari leiba Andhra Pradesh ki imung ama mathanta seasonaba honaramle miyoi singadu ngarang tilhak hidak thaktuna seasonaba thorang toramani Akabar Basa koba yumburel amagi imungi member singadu tilhat hidak thaklubadagi police na Sagalamari da leiba hospital tamna pukhatki police na makhoi matam sana layeng na pukhalakhi ba maramna doctor singna su miyoi singadubu nganna layeng ba ngamhobadagi haujikti makhoi gi phibam ka hena aruba oidre miyoi mari edu gi haksangi phibam doctor singna kupna sena duna lairi hairi sairak sida district additional ASP operation M Deba Prasana lamgi sayanari ba dugi maramda thijinba hokre amasum akabar basana Thangalakhiba complaint amagi matungina mari lenaba authority da additional ASP aduna report ama rankhatkre hairi saye neriba lamgi saruk adu Kadapa district manungsana Dugapur zone da leiba Irabali Village tagini haukiba kumsing English ngani ga taragani pana court da satakhiba wayel amada akabar basagi manembo kasimbi koba amana lamgi saruk adu makini haina claim tarakpa thengnaki akabar Basana su lamadugi tangkai amadi mahakini haina claim tawrakhibada court na yakhidabani haiba wapam additional ASP aduna phongdoki mathanda season aba honabigi thawongna karigumba makhalgi issue amatagi waroisin purapangamrai lamga mari leinaba civil dispute khudingma civil court natragana revenue department gi official singa tanaraba matungda waroisin purakadabani haina district ASP na makhatana su phongdoki atopa pawamana Syria da drone attack sathabada jihadi commander ani sikre Syria gi idali region da Al Qaeda ga naknaba kangbugi mathakte attack sathabada jihadis commander ani sikre haina Syrian Observatory for Human Rights na phongdorakli US military gi mekedi gi drone attack sathaduna jihadis commander ani hatkibadu makhoinani haiba yajakre attack asi US na lusingba international coalition na Iraq amasum Syria da jihadi sing thengnabagi saruk ama oina sathabani sohairi US force sing na ilip manakta cognitive counter terrorism strategy senior Al Qaeda lusingmagi mathakta sathabani haina US Central Command gi wangroi Lieutenant Joshi Lenin hairi ahan ba phangba report attack asi pamliba misak aduda hakthengnana hit tawba ngamki misam amate attack asi da sokpa yawkhidi hairi amaromda mayamna nungsibiduna inaw sigi YouTube channel asibu pukning thogat piramo Ninjutsu Gaming MLBB mayamna support tawbiramo amasu mayam Manipur Gaming channel si pakna leitabaduna gamer singbu pukning thogat piboina support tawbiyu so haizari eduga video gi channel asigi link description da hapsaramge mayam amuktang miyeng tabiyo do masu mayamna su support tawbiboina subscribe tawbiramo haina su thamjari